Akaswani Imphal Ningthoukhongjam Suni na pau pazari ahanbada marwaiba pau. Kendragi Women and Child Development Mantri Smriti Irani na Bisnupurda Rastriya Poshan Ma Lisingani Kunmathoi Hogdokre. Kendra na hairi Bharat asi technology infrastructure yauna medical gi lamda khumang yauna saukhalagli amasung sakti leba Bharat ama semgatnaba honari. Manipur dangarang pawbada COVID vaccine dose lakh 15,637 kapkre amasung Gujarata Mukhyamantri Vijay Rupani pham thadokibadagi BJP Legislature Party gi mifam ama ngasi pangthoktuna anoba luchingba khangadawri. सरकार की फैसिलिटी सिंगदा सही तरह निपान की मथक की मियोई सिंगदा कोविड-19 की वैक्सीन लेमना कापगी कैंपेन लेबाक सिनबा थुंगबदा चथरिबना नहा ओइरबा सिंगना वैक्सीन असि कापथोकनबा अमदी अतै मियोई सिंग वैक्सीन कापतसु मतेंग पांगबिनबा हाइजरी कोविड की अकीबा लैरिबना मियामना सेक्सिन बवाटपगी थवोंग सिंग तोकपिदुना यारिबा मखै युमदगी चथोक्तना लैबियु तंगाइफदना चथोक्लबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुदसा तोइना हामदोक्तुना तरुतनाना थंबियु कोविड का मरी लेबा इपाउ सिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 18003453 नि हौजिक मपुंगोइबा पाउ केंद्र की वीमेन एंड चाइल्ड डेवलपमेंट मंत्री स्मृति जुबिन ईरानी नंगसी बिष्णुपुरदा राष्ट्रीय पोषण मा 2012 हौदोखरे डिस्ट्रिक्ट पंचायत रिसोर्स सेंटर डीसी बिष्णुपुर ऑफिस कॉम्प्लेक्स बिष्णुपुरदा पांगथोकबा थौरम अमदा पोषण मा असि हौदोकलदुना मंत्री ना हाय मालेम सिनबा थुंगबदा कोविड लाइचत की चैथिंग मायोकनरिंगै मरकता लैबाग असिदा लैरिबा फ्रंटलाइन वर्कर अमदी हेल्थ केयर वर्कर सिंगना मियामबु मरुइना नुपी अमदी अंगांग सिंगबु लाइचत अस्तेगी ngaktokpiri mangna hai ngasi gi thauram asiga mari leinana I watpaga mari leinaba leina singi kem ma pangthokliba asida saruk yariba medical gi team singbu thagro phongdokli mangna hai jila aste leiriba asa amadi anganwari worker singna haukiba sahi ani asida yumthong changduna nupi angang amadi sajen bi mama singda machoiba chinjak sing phangana bu honariba asibu ikai khumnabu ulli amasung makhoi sing asisu frontline worker amani मंत्री नहाय ngasi gi thauramasiga mari lenana pangthokliba cycle rally asi प्रधानमंत्री नरेंद्र मोदी की फिट इंडिया रैली अमसुंग पोषण मागा पुनः चटमिनदुना हेना मगुन लेबा अमा ओइरे मांगना हाय भारत असि टेक्नोलॉजी इंफ्रास्ट्रक्चर नर्स की हेतुसिंग थोइबा यावना मेडिकल gi lamda khumang yauna chawkhalakli amasung sakti leba भारत ama semgatnaba honari. So today when we come to you with the Poshan Ma celebration, we seek to tell you that when you collaborate as community members in this nutrition drive, a partnership between the government of India, state government of Manipur and the people of Manipur, you contribute towards the future of India. कई बार लोग कहते हैं कि future of India में कैसे contribute कर रहे हैं? Research suggests that children who are malnourished will earn 20% less than children who are healthy as they become a part of our labor force, our professional force. Which means that nutrition is not a concern only for a mother, is not a concern only for a doctor, it is a concern for the economy and the community on the whole. Mahangna Tungda Kendra gi Mantri asina Ningthoukhong Bazar da chatuna kaithel phambi singa unaki amasung makhoina mayoknariba kudong chadaba singa du taki Mantri na Moirang da leba INA complex da su chatki mahangna INA hall da pangthokpa thauram amada Anganwari worker singa unaduna wari sanaki madugi mamangda Kendra gi Mantri na Bisnupur da hek thungbaga DC office complex da hidak kanaba pambi sing amadi uhai panba pambi sing thaki amadi DC office complex da pangthokpa एनीमिया केम अमा हौदोकी ngasi thauram aduda Manipur Pollution Control Board ki chairman L Radha Kishore Women and Child Development Mantraloy ki secretary Indivar Pande saruk yakhi Manipur da ngarang fawda COVID vaccine dose lakh 15,637 kapkre
ꯆꯍꯤꯁꯤꯒꯤ ꯖꯅꯋꯥꯔꯤ 13ꯇꯒꯤ ꯆꯠꯊꯔꯛꯈꯤꯕ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯊꯕꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯍꯥꯟꯕ ꯗꯣꯁꯇ ꯃꯤꯑꯣꯏ 12,950,954 ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯗꯣꯁꯇ ꯃꯤꯑꯣꯏ 3,38,308 ꯀꯥꯞꯈ꯭ꯔꯦ꯫ ꯆꯍꯤ 19 ꯗꯒꯤꯅ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ 6,13,612ꯅ ꯑꯍꯥꯟꯕ ꯗꯣꯁ ꯑꯃꯁꯨꯡ ꯃꯤꯑꯣꯏ 69,9,500ꯅ ꯑꯅꯤꯁꯨꯕ ꯗꯣꯁꯀꯤ ꯇꯤꯀꯥ ꯀꯥꯞꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔ 90,211ꯅ ꯑꯍꯥꯟꯕ ꯗꯣꯁ ꯑꯃꯁꯨꯡ ꯃꯤꯑꯣꯏ 19,918ꯅ ꯑꯅꯤꯁꯨꯕ ꯗꯣꯁꯀꯤ ꯇꯤꯀꯥ ꯀꯥꯞꯈ꯭ꯔꯦ꯫ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔ 1,1,1,1,919 ꯑꯍꯥꯟꯕ ꯗꯣꯁ ꯑꯃꯁꯨꯡ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔ 85,111ꯅ ꯑꯅꯤꯁꯨꯕ ꯗꯣꯁꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯣꯚꯤꯗꯀꯤ ꯑꯦꯛꯇꯤꯚ ꯀꯦꯁ 2,294 ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯆꯝ 2,909 ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ 38 ꯌꯥꯎꯔꯤ꯫ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ 1,13,968 ꯃꯅꯨꯡꯗ ꯃꯤꯑꯣꯏ 1,12,994 ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯅꯥꯕ ꯐꯕꯒꯤ ꯆꯥꯡ ꯆꯥꯗ 63.02ꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 1,1,908 ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗ ꯑꯦꯛꯇꯤꯚ ꯀꯦꯁ 732 ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯝꯄꯜ 12,98,94,369 ꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯒꯣꯜꯇꯣꯡꯕ ꯕꯖꯥꯔꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯈꯥꯝꯕꯗ ꯃꯗꯨꯗ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏ 2ꯗꯒꯤ ꯌꯥꯝꯂꯕ ꯌꯨ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯣꯇꯜꯁꯤꯡꯗ ꯍꯥꯞꯂꯕ ꯌꯨ ꯂꯤꯇꯔ 430 ꯔꯣꯝ ꯐꯥꯒꯠꯂꯦ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯃꯤꯑꯣꯏ 2 ꯑꯗꯨ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯒꯨꯖꯔꯥꯠꯇ ꯕꯤꯖꯦꯄꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯈꯟꯒꯗꯧꯔꯤ꯫ ꯔꯥꯖ꯭ꯌꯗꯨꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯕꯤꯖꯦ ꯔꯨꯄꯥꯅꯤꯅ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕ ꯈꯟꯅꯕ ꯃꯤꯐꯝ ꯑꯁꯤ ꯀꯧꯕꯅꯤ꯫ ꯗꯣꯜꯒꯤ ꯄꯥꯎꯅ ꯍꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯗꯣꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯤꯠ ꯁꯥꯍꯅ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯕꯖꯔꯚꯔꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯑꯀꯥꯁꯋꯥꯅꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯔꯥꯖ꯭ꯌꯒꯤ ꯕꯤꯖꯦꯄꯤꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯒꯥꯟꯙꯤꯅꯒꯔꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯄꯔꯁꯣꯠꯇꯝ ꯔꯨꯄꯥꯂꯥ ꯑꯃꯁꯨꯡ ꯃꯟꯁꯨꯈ ꯃꯟꯗꯥꯚꯤꯌꯥ ꯍꯧꯖꯤꯛ ꯒꯥꯟꯙꯤꯅꯒꯔꯗ ꯂꯩꯔꯤ꯫ ꯏꯪ 2019ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯥꯖ꯭य ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯆꯍꯤ ꯑꯃ ꯋꯥꯠꯂꯤꯉꯩ ꯃꯃꯥꯡꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯕꯤꯖꯦ ꯔꯨꯄꯥꯅꯤ ꯐꯝ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯒꯥꯟꯙꯤꯅꯒꯔꯗ ꯂꯩꯕ ꯔꯥꯖꯚꯕꯟꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯦ ꯑꯗꯨ ꯄꯤꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯍꯥꯛꯅ ꯐꯝ ꯑꯁꯤꯗꯒꯤ ꯃꯁꯥꯅ ꯌꯥꯅ ꯊꯥꯗꯣꯛꯆꯕꯅꯤ ꯑꯃꯁꯨꯡ ꯗꯣꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯤꯔꯛꯀꯗꯕ ꯗꯥꯌꯤꯇ꯭ꯌꯁꯤꯡ ꯍꯔꯥꯎꯅ ꯂꯧꯒꯅꯤ꯫ ꯁꯤꯛꯀꯤꯝ ꯁꯔꯀꯥꯔꯅ ꯉꯔꯥꯡ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯂꯕ ꯑꯣꯖꯥꯁꯤꯡꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯒꯦꯡꯇꯣꯛꯇ ꯂꯩꯕ ꯔꯥꯖꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯔꯥꯖ꯭ꯌꯒꯤ ꯔꯥꯖ꯭ꯌꯄꯥꯜ ꯒꯪꯒꯥ ꯄ꯭ꯔꯁꯥꯗ, ꯀꯦꯟꯗ꯭ꯔꯒꯤ ꯁꯤꯛꯁꯥ ꯔꯥꯖ꯭य ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯔꯥꯖꯀꯨꯃꯥꯔ ꯔꯟꯖꯟ ꯁꯤꯡ ꯑꯃꯁꯨꯡ ꯔꯥꯖ꯭ꯌꯒꯤ ꯁꯤꯛꯁꯥ ꯃꯟꯇ꯭ꯔꯤ ꯀꯦ.ꯑꯦꯟ. ꯂꯦꯞꯁꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯔꯥꯖ꯭ꯌꯄꯥꯜꯅ ꯍꯥꯏ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯖꯥꯁꯤꯡꯗ ꯄꯤꯕ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯇ ꯔꯥꯖ꯭ꯌꯁꯤꯒꯤ ꯑꯣꯖꯥ 2 ꯌꯥꯎꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯃꯁꯨꯡ ꯁꯃꯥꯖ ꯑꯁꯤ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯔꯥꯖ꯭ꯌꯒꯤ ꯁꯤꯛꯁꯥ ꯃꯟꯇ꯭ꯔꯤ ꯀꯦ.ꯑꯦꯟ. ꯂꯦꯞꯁꯥꯅ ꯍꯥꯏ ꯑꯄꯤꯛꯄ ꯔꯥꯖ꯭ꯌ ꯑꯃ ꯑꯣꯏꯔꯕꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯤꯕ ꯑꯣꯖꯥꯒꯤ ꯃꯅꯥ ꯑꯁꯤꯗ ꯏꯪ 2019ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯥꯖ꯭ꯌꯁꯤꯒꯤ ꯑꯣꯖꯥ 9ꯅ ꯃꯅꯥ ꯑꯁꯤ ꯐꯪꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯟꯇ꯭ꯔꯤ ꯑꯥꯔꯖꯨꯟ ꯃꯨꯟꯗꯥ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯑꯁꯥꯝ ꯈꯣꯡꯆꯠꯇ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯊꯨꯡꯂꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯔꯥꯖ꯭ꯌꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯁꯥꯝ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯊꯥꯗꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯥꯝꯒꯤ ꯔꯥꯖ꯭ꯌꯄꯥꯜ ꯑꯃꯁꯨꯡ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯌꯥꯎꯅ ꯁꯔꯀꯥꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯄ ꯚꯣꯏꯁ ꯑꯣꯐ ꯅꯣꯔꯊ ꯏꯁꯠ ꯖꯟꯖꯥꯇꯤꯌꯥ ꯂꯤꯗꯔꯁ ꯀꯟꯐꯔꯦꯟꯁ ꯑꯃꯁꯨꯡ ꯕꯟꯙꯟ ꯋꯥꯔꯛꯁꯣꯞꯇ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯔꯥꯖ꯭ꯌꯗꯨꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯕꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔꯁ ꯑꯦꯛ 1959ꯒꯤ ꯃꯈꯥꯗ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯊꯥ ꯑꯁꯤꯒꯤ 19ꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯊꯥꯒꯤ 3 ꯐꯥꯎꯕ ꯆꯠꯅꯒꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯦꯁ ꯃꯥस्क ꯎꯞꯄ, ꯐꯨꯠ 6 ꯂꯥꯞꯅꯅ ꯂꯩꯕ, ꯈꯨꯠꯁꯥ ꯑꯃꯗꯤ ꯃꯥꯏ ꯃꯤꯠ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯊꯧꯑꯣꯡ 3 ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯀꯦꯟꯗ꯭ꯔꯒꯤ ꯋꯤꯃꯦꯟ ꯑꯦꯟड ꯆꯥꯏꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯃꯟꯇ꯭ꯔꯤ ꯁ꯭ꯃ꯭ꯔꯤꯇꯤ ꯏꯔꯥꯅꯤꯅ ꯕꯤꯁꯅꯨꯄꯨꯔꯗ ꯔꯥꯁꯇ꯭ꯔꯤꯌ ꯄꯣꯁꯟ ꯃꯥ 2012 ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔꯅ ꯍꯥꯏꯔꯤ ꯚꯥꯔꯠ ꯑꯁꯤ ꯇꯦꯛꯅꯣꯂꯣꯖꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯌꯥꯎꯅ ꯃꯦꯗꯤꯀꯦꯜꯒꯤ ꯂꯝꯗ ꯈꯨꯃꯥꯡ ꯌꯥꯎꯅ ꯆꯥꯎꯈꯠꯂꯛꯂꯤ ꯑꯃꯁꯨꯡ ꯁꯛꯇꯤ ꯂꯩꯕ ꯚꯥꯔꯠ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯐꯥꯎꯕꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯗꯣꯁ 13,38,983 ꯀꯥꯞꯈ꯭ꯔꯦ ꯑꯃꯁꯨꯡ ꯒꯨꯖꯔꯥꯠꯇ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯕꯤꯖꯦ ꯔꯨꯄꯥꯅꯤ ꯐꯝ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯕꯤꯖꯦꯄꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯈꯟꯒꯗꯧꯔꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫